Manipur da COVID naba mioi amata leirudraba matungda haukiba nongmanini asida mioi taruk positive oirakliba asinadi aikhoigi marakta coronavirus mahik asi leiri haiba takle miyamna laithokpa tawbigano haina Health Services ki Director Dr. K. Rajona Manipur miyamda appeal tawrakle ngasi Director asiga Impact News ka kanana unaba amada aikhoigi paumina hangba wahangi paukhumda Director Rajona hai mamangda COVID-19 active case leirudraba matung haukiba me kuntarukta mioi ani positive oibata nattana thangnaba numit me kuntareta Mari amaga positive oiduna active case taruk yaurakpa asi miyamna COVID appropriate behavior thawoiraktaba asina maru oiba maram oiri aikhoi miyamgi marakta coronavirus asi leiri haibasi miyamna kaubiganu yariba makai COVID-19 ga mari leinaba chatna kanglon singak na chatpada natana vaccine kapa yaraba amadi mam suraba sing vaccine kapthokna bahotna biyo haina Impact News na makhatana wahangi paukhumda director asina miyamda appeal tawrakle Dr. Maruina Kogi, Hokiba Nomini should have it. The 26th Hana COVID zero and Bataki 26 Ani Lakre, Naranga Taraga Taruk Sugarang Marima, Ado Masi, Galakpagima Mima Tarakashida, Department is site Fotoning Bage, Karamkaramba, messaging or chicken ranching, Nokot Pia Masi Aquina Namitarani Mukwe percentage positive days 0 lie at the book for last few days. 1% adagi khitang hengalapodagi ngasidi 4.2% adadi yaure masina takpasi virus si khoi irakta adum leiri habata e covid si leitre na khallaga covid appropriate behavior se masi phajana sapidre mayam sina koi government gi site gi di yamna alert oine leiri ya koi hanagi toba dumaina ya koi loina ready da dum leiri ya koi gi kaisu sense te leite aduna koi magi material personal protective equipment singba adum yam leri ado koi district so koi information piraga adum leri ya koi staff adum kaidri tawbadabu praja singsina covid appropriate behavior phajat imbidraba ad vaccination si ya koi na phajana kapidraba mana first dose second dose kapaga ju magi immunity si loisangidori banina dose third dose mu kapak tragadi madugi ngasa immunity si mu leroi even koina third dose kapaba koina 4 days gi wakana mu kalakadoini sumai taw na mathang mathang ji koina step by step satargani koi pulap oina amtang section minute hai wai simtang vaccination ju fajana amtang kaptopiu booster dose kaptopiu hai basi adu maruina kogi vaccine kapai matang se vaccine se third dose kumba kapam dai sida mamang da kapsage na am lam bu hojukti mayam da su coronavirus ki pandemic si phagre abi wakhalon sida vaccine kapagi changsu hantarabra hai bagi ai budi department side ki hantaba na taba miyam na voluntary laga kapning bagi changse hantarak patong toba masi matan ke hebini masi kaino ni achumi ngasai gi all india gi oina hantarak pa loina manipur da ju hantarak pasina praja singi wakhan sinda leitrabra hain ningbagi tawde ya da posamani hare khalaga masi government free da piribani ade center free da hangi bani ekoi hana hangi ba center singdo adum hangda leiri adaga ekoina kaitang praja sing da stress tawning base masi luare na khalaga haksang da side effect le benati adum kapi yu praja sing na kamning da lak base masi namdi ai tawning de na ai thamjani Dr. Maruina kogi miyam marakta COVID appropriate behavior sing ngakna chanarakta amadi Manipur da COVID leitre habigi matagumna laithorak pasina maram morakan da laina asi amuk lakna bagi masak amu ore bani hojing mak akhogi irekta COVID-19 ni mahi coronavirus asi dumak leibana maram morakan da anytime apam madareta chandorpa yabigi othokpa leibana miyamna section misi haiba of masisu department ki side ki thamlakle camera personnel ka bigolona pamjari ba ikita mayum premchan Impact News Info